ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯖꯤꯔꯤꯒꯤ ꯏꯌꯥꯝꯕꯈꯛꯀ ꯋꯥꯔꯤ ꯁꯨꯅꯕꯗꯣ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩꯕ ꯏꯌꯥꯝꯕꯈꯛꯀ ꯋꯥꯔꯤ ꯁꯨꯅꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒꯤꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯔꯛꯄꯕꯨ ꯉꯥꯗꯣ ꯉꯥ ꯄꯥꯡꯉꯣꯏꯅ ꯍꯥꯏꯔꯦꯕ ꯆꯦꯡ ꯀꯔꯛꯇꯤ ꯆꯦꯡ ꯀꯔꯤꯒꯤ ꯏꯁꯤꯡꯁꯨ ꯆꯦꯡꯁꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯉꯥ ꯇꯃꯥ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯒꯤ ꯁꯕꯖꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯑꯩꯅꯅꯦ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯁꯔꯀꯥꯔꯅ ꯄꯤꯗꯕ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯈꯟꯕꯅ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯗꯣ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯔꯦꯕ ꯑꯗꯣ ꯀꯥꯏꯅꯊꯪꯗ ꯑꯩ ꯅꯨꯄꯥꯅ ꯍꯥꯏꯌꯦꯕ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯗꯣ ꯑꯗꯨ ꯅꯠꯇꯦ ꯁꯕꯖꯤꯒꯨꯝꯕꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯗꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯦ ꯀꯦꯖꯤ 10ꯗꯒꯤꯅ ꯀꯦꯖꯤ 35ꯒꯤ ꯃꯅꯨꯡꯗ ꯄꯣꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯊꯣꯛꯑꯀꯥꯟꯗ ꯉꯥꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯗꯤꯟꯗꯣ ꯑꯗꯨꯒꯤ ꯅꯣꯡꯃ ꯃꯃꯥꯡꯗ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯅꯦꯕ ꯉꯥ ꯀꯦꯖꯤ 35 ꯈꯛ ꯂꯧꯒꯦ ꯍꯥꯏꯅꯅꯦ ꯀꯦꯖꯤ 35 ꯈꯛ ꯑꯣꯏꯅ ꯄꯨꯔꯅꯤ ꯑꯗꯒꯤ ꯁꯕꯖꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯕꯤꯟꯁ ꯀꯔꯤ ꯀꯔꯤ ꯂꯩꯇ꯭ꯔꯅꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦꯕ ꯃꯄꯥꯁꯨ ꯍꯧꯖꯤꯛ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯃꯥ ꯊꯣꯛꯂꯛꯑꯒ ꯑꯩ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕ ꯃꯌꯥꯝꯗꯁꯨ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛꯆꯠꯇꯣꯏꯁꯦ ꯑꯃꯈꯛ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯔꯛꯄ ꯃꯐꯝꯗꯣ ꯁꯕꯖꯤ ꯍꯣꯡꯕꯅꯤ ꯀꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯛꯄ ꯖꯒꯥꯗꯣ ꯑꯗꯨꯋꯥꯏꯗꯨꯒ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯃꯐꯝꯗꯨꯒ ꯐꯪꯉꯒꯗꯤ ꯐꯪꯉꯦ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯖꯥꯅꯤꯡꯒ ꯐꯥꯇꯣꯛ ꯕꯖꯥꯔ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯆꯠꯂꯨꯒꯦ ꯐꯥꯇꯣꯛ ꯕꯖꯥꯔꯗꯁꯨ ꯁꯕꯖꯤ ꯍꯣꯡꯉꯤꯗꯅ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯧꯔꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯩꯅꯦ ꯊꯥꯎ ꯑꯁꯤꯒꯤꯁꯤꯗ ꯑꯣꯏꯅ ꯂꯧꯔꯅꯤ ꯑꯩꯈꯣꯏ ꯀꯀꯥꯅ ꯍꯥꯏꯕ ꯑꯁꯤ ꯄꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯉꯥꯒ ꯂꯣꯏꯅꯅ ꯊꯥꯎꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯕꯒꯤ ꯀꯩꯅꯣꯗꯣ ꯐ꯭ꯔꯦꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯂꯧꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯕꯩꯁꯨ ꯑꯗꯒꯤ ꯑꯥꯏꯁꯀꯤꯁꯨ ꯑꯩꯅꯅꯦ ꯀꯨꯏꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯒꯦ ꯍꯥꯏꯅ ꯉꯥꯏꯔꯛꯄꯁꯤꯗꯣ ꯉꯁꯤꯗꯤ ꯐꯪꯉꯦ ꯑꯃ ꯂꯧꯈ꯭ꯔꯅꯤ ꯐꯃꯨꯡꯗꯅꯦ ꯐꯠꯇꯕꯗꯤ ꯀꯟꯊꯣꯛꯅꯕꯒꯤꯅꯤ ꯑꯩꯒꯤ ꯃꯁꯥ ꯈꯨꯅꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯣꯏꯔꯦ ꯊꯥꯎ ꯉꯥꯛꯇꯅꯤ ꯂꯧꯔꯤꯁꯤ ꯊꯥꯎꯁꯤꯡꯁꯦ ꯁꯤꯒꯩꯁꯤꯒ ꯑꯣꯏꯅ ꯍꯥꯞꯆꯜꯂꯅꯤꯕ ꯍꯧꯖꯤꯛ ꯐꯥꯇꯣꯛ ꯕꯖꯥꯔꯗ ꯆꯪꯗꯣꯏꯅꯤꯅꯅꯦ ꯑꯗꯣ ꯃꯔꯛꯇꯨꯒꯁꯨ ꯍꯥꯞꯆꯟꯕꯗꯣ ꯀꯤꯖꯩꯌꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯗꯥꯀꯨꯠ ꯗꯀꯥꯠ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅꯅꯦ ꯄꯣꯠꯁꯦ ꯍꯦꯛ ꯍꯥꯞꯆꯜꯂꯤ ꯈꯪꯕꯗꯅꯦ ꯒꯥꯔꯤ ꯗꯤꯛꯀꯤꯒꯁꯦ ꯍꯥꯡꯗꯣꯛꯑꯒ ꯐꯛꯀꯥꯏꯔ ꯄꯨꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅꯅꯦ ꯁꯤꯗ ꯍꯧꯖꯤꯛꯇꯤ ꯍꯥꯞꯆꯜꯂꯤꯕ ꯍꯧꯖꯤꯛ ꯐꯥꯇꯣꯛ ꯕꯖꯥꯔꯗ ꯆꯪꯗꯣꯏꯅꯤ ꯃꯌꯥꯝ ꯑꯃꯥꯡꯅꯦ ꯁꯤꯗ ꯃꯣꯃꯣ ꯂꯩꯕ ꯆꯪꯈꯤ ꯖꯥꯔꯨꯄꯨꯔꯥꯒꯤ ꯁꯤꯒ ꯅꯦꯄꯥꯂꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯀꯦꯟꯇꯤꯟ ꯃꯅꯥꯛꯇꯅꯦꯕ ꯑꯁꯤꯒ ꯕꯗꯥꯝꯒꯤꯁꯨꯅꯦ ꯆꯠꯅꯤ ꯐꯪꯉꯦꯕ ꯑꯗꯨ ꯃꯥ ꯂꯧꯕ ꯆꯪꯈꯤ ꯌꯥꯝ ꯑꯩꯒꯤꯅꯦ ꯂꯣꯇꯁꯀꯤ ꯗꯦ ꯀ꯭ꯔꯤꯝ ꯅꯥꯏꯠ ꯀ꯭ꯔꯤꯝꯗꯣ ꯂꯣꯏꯈ꯭ꯔꯦꯕ ꯑꯩꯅ ꯍꯟꯗꯛꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯦ ꯇꯩꯒꯦꯅ ꯇꯧꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯁꯤꯖꯤꯟꯅꯕꯁꯦ ꯑꯣꯏꯅ ꯄꯨꯔꯅꯤ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛꯀ 30 ꯒ꯭ꯔꯥꯝꯒꯤ ꯑꯃ ꯍꯥꯏꯔꯤꯑꯦꯕ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯅꯨꯄꯤ ꯑꯃ ꯑꯗꯨ ꯃꯥꯒꯤꯗꯨꯗꯤ ꯂꯩꯇꯦ 10 ꯒ꯭ꯔꯥꯝ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯗꯨ ꯌꯥꯝꯁꯨ ꯍꯣꯡꯉꯦ ꯁꯤꯗꯤ 155 ꯇꯥꯏꯌꯦꯕ ꯑꯩ ꯍꯥꯟꯅꯗꯒꯤ ꯇꯩꯕꯗꯨꯅꯦ ꯁꯤꯗꯤ ꯗꯦ ꯀ꯭ꯔꯤꯝ ꯅꯥꯏꯠ ꯀ꯭ꯔꯤꯝꯁꯦ ꯁꯤꯖꯤꯟꯅꯩ ꯄꯨꯔꯅꯤ ꯆꯍꯨꯝꯒ 15ꯗꯤ ꯑꯍꯨꯝ ꯍꯧꯕꯅꯤ ꯑꯩꯅ ꯄꯣꯂꯤꯁꯁꯨ ꯂꯧꯒꯦ ꯍꯟꯗꯛꯇꯤ ꯂꯣꯇꯁꯀꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯅꯍꯥꯟꯒꯩꯗꯤ ꯂꯦꯇꯤꯟꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯁꯣꯝꯗ ꯂꯩꯔꯦ ꯀꯩꯅꯣ ꯁꯣꯝ ꯁꯥꯏꯠꯀꯤꯗꯤ ꯁꯨꯒꯔꯒꯤꯁꯨ ꯇꯧꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯣꯇꯁꯀꯤ ꯂꯧꯔꯒꯦ ꯃꯆꯨꯁꯦ ꯌꯥꯎꯗꯦ ꯅꯣꯏ ꯌꯥꯎꯗꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯡꯕ ꯂꯩꯌꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯎꯠꯂꯒꯦꯀꯣ ꯑꯩꯅ ꯂꯧꯔꯛꯄꯗꯣ ꯁꯤꯗ ꯂꯩꯔꯦ ꯗꯦ ꯀ꯭ꯔꯤꯝꯒ ꯅꯥꯏꯠ ꯀ꯭ꯔꯤꯝꯒꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯕ ꯂꯣꯇꯁꯀꯤ ꯅꯦꯜ ꯄꯣꯂꯤꯁ ꯑꯃ ꯂꯧꯔꯛꯑꯦꯀꯣ ꯉꯁꯤꯗꯤ ꯂꯣꯇꯁꯀꯤ ꯅꯦꯜ ꯄꯣꯂꯤꯁ ꯂꯧꯔꯦ ꯑꯩ ꯅꯍꯥꯟꯒꯩꯗꯤ ꯏꯂꯦꯇꯤꯡꯒꯤ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯩ ꯏꯂꯦꯇꯤꯡꯒꯤ ꯂꯤꯞꯁꯇꯤꯛ 2 ꯂꯧꯔꯦ ꯑꯁꯤꯁꯨ ꯏꯂꯦꯇꯤꯡꯒꯤꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯈꯔ ꯇꯥꯡꯉꯦ ꯑꯁꯤꯅ ꯍꯣꯡꯉꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯑꯗꯨꯝ ꯄꯥꯎꯗꯔꯅꯦ ꯑꯩ ꯀꯦꯟꯇꯤꯟꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯁꯤ ꯄꯥꯎꯗꯔꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯁꯝꯖꯜꯂꯕꯅꯦ ꯄꯨꯟꯁꯜꯂꯕꯅꯦꯕꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯅ ꯊꯑꯣꯏꯅꯅꯦ ꯃꯐꯝꯗ ꯆꯠꯄꯗ ꯑꯩꯅ ꯊꯑꯣꯏꯅ ꯕ꯭ꯂꯣꯒꯁꯦ ꯅꯝꯒꯦ ꯍꯥꯏꯅ ꯈꯜꯂꯒꯕꯨꯗꯤ ꯅꯝꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯆꯠꯂꯨꯕꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯁꯦ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯒ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ The next day. ꯑꯩꯅꯦ ꯕꯤꯛ ꯕꯖꯥꯔꯗ ꯂꯥꯛꯄ ꯑꯗꯣ ꯏꯁꯃꯥꯔꯠ ꯕꯖꯥꯔꯗ ꯂꯥꯛꯄ ꯑꯗꯣ ꯃꯣꯏꯅ ꯉꯔꯥꯡꯅꯦ ꯆꯦꯡ ꯄꯨꯔꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯑꯩꯅꯅꯦ ꯆꯦꯡꯁꯦ ꯈꯇꯪ ꯃꯣꯏꯁꯨ ꯄꯤꯅꯤꯡꯉꯤꯕ
ꯃꯣꯜ ꯃꯅꯨꯡꯅꯤꯅꯅꯦ ꯑꯩꯅ ꯁꯣꯟꯗ ꯀꯟꯅ ꯋꯥ ꯉꯥꯡꯉꯦ ꯑꯗꯨꯒ ꯁꯥꯏꯠꯇꯗꯤ ꯏꯁꯩ ꯀꯟꯅ ꯉꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯃꯣꯏꯅ ꯆꯦꯡ ꯄꯨꯔꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯆꯦꯡ ꯊꯤꯔꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤꯕ ꯆꯦꯡꯗꯣ ꯄꯤꯗ꯭ꯔꯒꯁꯨꯅꯦ ꯑꯇꯥ ꯑꯣꯏꯅ ꯄꯤꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕ ꯁꯤꯗꯅꯦ ꯆꯦꯡꯁꯦ ꯃꯣꯏꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯆꯦꯡ KG 10ꯒꯤ ꯆꯦꯡ ꯑꯣꯏꯅ ꯂꯧꯒꯦꯅ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏ ꯀꯣꯏꯊꯤ ꯊꯤꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯦꯡꯗꯣ ꯄꯨꯗ꯭ꯔꯒꯁꯨꯅꯦ ꯁꯤꯗ ꯑꯇꯥ ꯑꯣꯏꯅ ꯄꯨꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯇꯥ KG 5ꯗ 229ꯇꯅꯦꯕ ꯑꯗꯒꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯩ KG 10ꯒꯤ ꯑꯇꯥꯁꯨ ꯂꯩꯍꯧꯔꯦ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗ ꯃꯔꯣꯏ ꯃꯔꯥꯡꯒꯤ ꯂꯧꯕ ꯖꯒꯥꯗ ꯂꯥꯛꯑꯦ ꯁꯤꯒ ꯖꯥꯏꯟꯈꯪꯒ ꯖꯤꯔꯥ ꯀꯔꯤ ꯀꯔꯤ ꯑꯗꯨ ꯄꯥꯎꯗꯔꯁꯤꯡꯗꯣ ꯑꯗꯨꯏꯗꯣ ꯂꯧꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯥꯗꯣ KG 15ꯒꯤ ꯉꯥꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯤꯛ ꯂꯤꯛꯅ ꯂꯧꯕꯗꯤ ꯑꯣꯔꯣꯏꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯁꯦꯝꯃꯈꯥꯏ ꯇꯧꯅꯅꯦ 500 ꯒ꯭ꯔꯥꯝꯒꯤ ꯄꯦꯀꯦꯠꯇꯤꯡꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯅ ꯂꯧꯈ꯭ꯔꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯅꯦ ꯅꯣꯡꯃ ꯌꯥꯝ ꯋꯥꯅ ꯆꯠꯆꯔꯨꯕꯗꯣ ꯏꯁꯃꯥꯔꯠ ꯃꯥꯔꯀꯦꯠꯇꯅꯦ ꯏꯁꯃꯥꯔꯠ ꯕꯖꯥꯔꯗ ꯌꯥꯝ ꯋꯥꯅ ꯆꯠꯂꯨꯕꯗꯣ ꯑꯗꯨ ꯃꯔꯣꯏ ꯃꯔꯥꯡꯁꯦ ꯄꯣꯔꯛꯑꯦ ꯒꯨꯗ ꯂꯥꯏꯐꯀꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯕꯨ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯁꯨꯕ ꯋꯥꯠꯂꯤ ꯑꯗꯒꯤ ꯇꯣꯃꯦꯇꯣꯁꯨ ꯇꯃꯥꯇꯔꯁꯨ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯀꯦꯔꯦꯂꯥ ꯑꯇꯨꯝꯕꯤꯁꯤꯁꯨ ꯂꯩꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯁꯕꯖꯤ ꯈꯨꯇꯥꯡ ꯑꯃ ꯀꯦꯔꯦꯂꯥ ꯑꯇꯨꯝꯕꯤꯁꯦ ꯂꯨꯄꯥ 40 ꯑꯗꯒꯤ ꯇꯃꯥꯇꯔꯁꯤꯅ 150 ꯇꯥꯏꯌꯦꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯦꯔꯦꯂꯥ ꯑꯇꯨꯝꯕꯤꯁꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯉꯁꯤ ꯂꯥꯛꯑꯝꯃꯦꯕ ꯑꯗꯣ ꯆꯤꯆꯦꯅ ꯃꯥꯗꯤ ꯑꯥꯒꯤꯅꯦꯅ ꯈꯟꯅ ꯄꯣꯔꯛꯄ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯆꯥꯅꯕꯅꯦꯅ ꯄꯣꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯚꯔꯥꯗꯅꯦ ꯑꯩꯒꯤ ꯆꯥꯖꯅꯕ ꯍꯥꯏꯅ ꯄꯣꯔꯛꯄꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯀꯦꯔꯦꯂꯥ ꯑꯇꯨꯝꯕꯤꯁꯦ ꯈꯤꯇꯪ ꯂꯤꯛꯑꯦꯗꯅ ꯑꯗꯣ ꯁꯤꯒ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒ ꯄꯨꯔꯅꯤ ꯑꯗꯒꯤ ꯂꯦꯕꯨꯁꯤꯁꯨ ꯉꯁꯤ ꯆꯤꯆꯦꯅ ꯄꯣꯔꯛꯄꯅꯦꯕ ꯑꯩꯗꯤ ꯂꯦꯕꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯆꯤꯆꯦꯅ ꯖꯍꯥ ꯃꯇꯝꯗ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯂꯦꯕꯨꯁꯤꯃꯗꯤ ꯃꯥ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯄꯣꯔꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯩꯁꯤꯒ ꯂꯩꯔꯤꯕ ꯂꯦꯕꯨꯁꯤꯡꯁꯤꯗꯤ ꯈꯔ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯕꯅꯦ ꯃꯃꯥꯡꯗ ꯆꯤꯆꯦꯅ ꯄꯣꯔꯛꯄꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤꯁꯤꯗꯩ ꯄꯨꯔꯔꯣꯏ ꯍꯌꯦꯡ ꯆꯠꯄꯗꯅꯦ ꯂꯦꯕꯨ ꯃꯌꯥꯝꯁꯤꯁꯨ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤ ꯂꯦꯕꯨ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯀꯣꯟꯅ ꯖꯍꯥꯁꯨ ꯇꯧꯕ ꯌꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯤꯉꯩ ꯃꯇꯝꯁꯤꯗꯅꯦ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯄꯨꯅꯤꯡꯕ ꯉꯥꯛꯇ ꯑꯗꯣ ꯄꯨꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯑꯩ ꯏꯊꯣꯟꯇꯅ ꯇꯧꯕꯅꯤꯅꯅꯦ ꯑꯩ ꯄꯨꯝꯅꯃꯛꯁꯦ ꯅꯤꯡ ꯊꯨꯡꯕꯁꯦ ꯉꯝꯗꯦꯕꯀꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯈꯖꯤꯛꯇꯪ ꯄꯨꯔꯒꯁꯨ ꯑꯣꯛꯄꯁꯨ ꯑꯣꯏꯗꯕ ꯑꯗꯨ ꯑꯣꯏꯔꯦꯕ ꯑꯗꯣ ꯃꯔꯣꯏ ꯃꯔꯥꯡ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯑꯁꯤꯒꯤꯁꯦ ꯑꯙꯥ KGꯅꯦꯕ 500 ꯒ꯭ꯔꯥꯝꯅꯦꯕ ꯍꯌꯦꯡ ꯑꯃꯨꯛ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯂꯧꯈꯤꯅꯤ ꯑꯗꯩ ꯇꯃꯥꯇꯔꯁꯦ 150 ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯅ KG ꯑꯃꯈꯛꯇꯪ ꯂꯧꯔꯛꯑꯦ ꯉꯥ ꯊꯣꯡꯕꯗꯨꯒꯅꯦ ꯇꯣꯃꯦꯇꯣꯁꯦ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯇꯣꯃꯦꯇꯣꯁꯤꯁꯨ ꯑꯗꯨꯝ KG ꯑꯃꯈꯛ ꯂꯧꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯄꯣꯠ ꯆꯩ ꯑꯇꯩꯁꯨ ꯂꯧꯈꯤꯒꯅꯦꯕ ꯊꯨꯝ ꯀꯔꯤ ꯑꯗꯨꯝ ꯋꯥꯠꯂꯦꯕꯅꯦ ꯑꯗꯣ ꯊꯥꯎ ꯈꯔꯗꯤ ꯂꯣꯏꯅ ꯂꯩꯔꯦ ꯑꯁꯣꯝ ꯁꯥꯏꯠꯇꯅꯦ ꯂꯩꯔꯦ ꯑꯗꯣ ꯊꯨꯝ ꯈꯔꯁꯨ ꯑꯗꯩ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯩ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯃꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯧꯔꯒ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ